All India State Federation Employee Federation Service ki ngasi Manipur State ka mari leina ngasi Ramlila Maidan da akoi Jiribam ki team dagi Jiribam district team dagi ngasi Ramlila Maidan da March rally ama chakadaba taung da chakadaba ngasi dagi akoi khongsalani Jiribam ki oina adu chaliba khongsan ga daba chaliba kambu singse soida ngamdana mafamdo jawraga tiekta kaidana amu samai paraga magi maramda Manipur Jiribam kanglai paksida amu soida ngamna halapu oisanu haina ngasi aina Jiribam Federation dagi aina Employee Federation dagi aina ngasi asiba piraga mongol piraga mose ngasi mobu khonsana ba ona jai chati oisanu soida ngamna halapu oisanu haina aina sorgi mafamda kalimai mai program dala asiba ni Hey, go in here.